ꯏꯁꯤꯡ ꯂꯣꯏ ꯊꯨꯝꯖꯤꯜꯂꯦ ꯇꯧꯔꯤꯁꯤ ꯅꯣꯡ ꯂꯦꯞꯇꯅ ꯇꯥꯕꯗꯒꯤ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯦ ꯕꯦꯔꯥ ꯀꯥꯔꯦ ꯅꯣꯡꯁꯤ ꯆꯪꯐꯝꯒ ꯏꯁꯤꯡ ꯂꯣꯏ ꯊꯨꯝꯃꯦ ꯇꯧꯔꯤꯁꯤ ꯁꯤ ꯑꯩꯈꯣꯏ ꯁꯣꯔꯣꯛ ꯆꯪꯉꯛꯀꯗꯕꯅꯤ ꯁꯤ ꯆꯪꯉꯛꯄꯗ ꯏꯁꯤꯡ ꯂꯣꯏ ꯊꯨꯝꯖꯤꯜꯂꯦ ꯅꯣꯡꯁꯤ ꯐꯖꯅ ꯇꯥꯕꯗꯤ ꯏꯁꯤꯡ ꯂꯣꯏ ꯊꯨꯝꯖꯤꯜꯂꯦ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯆꯪꯕꯒ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯆꯪꯉꯛꯄꯒꯤ ꯂꯝꯕꯤꯅꯤꯗꯣ ꯁꯤ ꯁꯣꯔꯣꯛꯇꯩ ꯆꯪꯉꯛꯑꯒ ꯂꯣꯏ ꯊꯨꯝꯖꯤꯜꯂꯦ ꯅꯣꯡ ꯂꯦꯞꯇꯅ ꯇꯥꯕꯗ ꯏꯁꯤꯡ ꯂꯣꯏ ꯊꯨꯝꯖꯤꯜꯂꯦ ꯉꯁꯥꯏ ꯁꯦꯝꯕꯅꯤ ꯏꯁꯤꯡ ꯈꯔꯗꯤ ꯍꯟꯊꯈ꯭ꯔꯦ ꯏꯁꯤꯡ ꯂꯣꯏ ꯊꯨꯝꯖꯤꯜꯂꯦ ꯅꯣꯡꯁꯤ ꯕꯦꯔꯥ ꯁꯨꯃꯥꯡ ꯏꯁꯤꯡ ꯂꯣꯏ ꯊꯨꯝꯖꯤꯜꯂꯦ
ꯗ꯭ꯔꯦꯅꯦꯖ ꯁꯤꯁꯇꯦꯝꯁꯤꯅ ꯀꯌꯥꯗ ꯂꯝꯕꯤꯒꯤ ꯗ꯭ꯔꯦꯟꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯗꯗꯕꯅꯤꯅ ꯏꯁꯤꯡ ꯆꯦꯟꯕ ꯋꯥꯠꯄꯅ ꯏꯁꯤꯡꯗꯨꯗ ꯊꯨꯝꯖꯤꯜꯂꯛꯑꯦ ꯑꯌꯥꯝꯕꯅ ꯇꯧꯔꯤꯁꯦ. ꯑꯩꯈꯣꯏ ꯁꯣꯔꯣꯛꯀꯤ ꯆꯪꯉꯛꯄꯒꯤ ꯂꯝꯕꯤꯒꯁꯦ ꯏꯁꯤꯡ ꯆꯦꯟꯕ ꯌꯥꯔꯦ. ꯗ꯭ꯔꯦꯅꯦꯖ ꯁꯤꯁꯇꯦꯝꯁꯤ ꯐꯖꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯤꯡ ꯆꯦꯟꯐꯝ ꯂꯩꯇꯕꯗꯒꯤ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯦ. ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯦ. 이신 틈새 이승을 틈질래 수망가려면 이승 꿈면 아붕아! 아붕아! 수망에 이승 신테스크를 탐면은 이승을 튕긴다는 이승 마망을 부키려고 부키게 싸ಕೊಳ್ಳ라고 이승 베라니 이승 ꯅꯣꯡ ꯀꯟꯅ ꯇꯥꯕꯗꯒꯤ 이승 ꯂꯣꯏ ꯆꯥꯎꯁꯤꯜꯂꯛꯄ.
ꯑꯕꯨꯡꯉꯣ ꯏꯁꯤꯡ ꯀꯨꯝꯖꯤꯜꯂꯣ ꯍꯨꯏ ꯁꯥꯅꯦ ꯏꯁꯤꯡ ꯀꯨꯝꯖꯤꯜꯂꯣꯅꯦ ꯍꯥꯏ ꯏꯁꯤꯡꯁꯤ ꯏꯔꯩ ꯗ꯭ꯔꯦꯟꯁꯦ ꯈꯔ ꯆꯦꯜꯂꯦ ꯏꯁꯤꯡ ꯊꯨꯝꯖꯤꯟꯕ ꯁꯨꯃꯥꯡꯗ ꯃꯅꯤꯡꯒꯤ ꯗ꯭ꯔꯦꯟꯁꯤꯗꯤ ꯏꯁꯤꯡ ꯐꯖꯅ ꯑꯗꯨꯝ ꯆꯦꯜꯂꯤ ꯂꯣꯏ ꯊꯨꯝꯃꯦ ꯇꯧꯔꯤꯁꯦ ꯌꯥꯝ ꯂꯥꯞꯅ ꯁꯨꯝ ꯆꯠꯈꯤ